ngasi oiba tongan ba page kharagi post and collection tawbagi manungda iduning thau hairiba page asina phongdokpagi matung ina cookie khara balance thadoklaga chenba yoromani chendana ba KNFN gi cookie singda piba apil ni haiba wafam asina ahan boina miyamda kodol tamjage amadi video asibu miyang tabiriba punamakpu loktak mapau updates ki makaidagi taramna okchabaga loinana ikai kumnabu chari cookie khara balance thadoklaga chenba yoromani chendana ba KNFN gi cookie singda ba apil ni kadai da karamba cookie villager sing chen mano haibadu pande selamba taragadi urkhul kamjong district lom tagi chen kiba oigani maramdi makoigi apil asida yeknaba singna haibadi maitai amadi naga cookie gi lam mulhan khiba yade hairi cookie sing ase british ka lan thengnara e hairi 1993 dagi cookie gi lam pixel lakle hairi hauzik makoi thawai thaba ki dana lam gi lan thengna hodaba taragadi amuk hana lam phanglaroi haiba wafam cookie national front nelun ki cherol asida palli hairi PSSC ki makhatana Myanmar Air Force ta Russia gi 4th generation Sukhoi 30 lai 4th generation Mike 29 multi role fighter jet kuntraga nipan lai Sina gi 4.5 generation fighter JF-17 taragumdoi lai Chengdu J7 kuntraga taruk lai attack helicopter su Mi-35P lai missile sing su loina lai aduga landa sizinadriba ase karigino Israel di Hamas landa loina sizinai ariba fighter jet taki bom khara thadarakpadagi hena ahenba amata taude missile sizinade supersonic fighter jet sing asidi PDF EAOS ki anti-aircraft gun changbasunate missile kablak fawba masagi anti-missile system airborne early warning system radar yawba ngaktane sumnagi bom khara thadabanadi target chumna pangani paloisu khangba nate conventional war Israeli US na tawdiside strategic installation singda fighter jet tagi missile bomb thadaraba matung half hour manungda attack helicopter singna amuk lemhauba sing adu temane matung special combat unit singna ground attack tawgani matungda artillery infantry na amuk control tawgadabani Myanmar military junta gi lan maong ase cost effective oinaba honabada military installation mayam mangale lan gi matam yamna changale unnecessary military casualty hengalali Hauzik Pauba Myanmar military junta na supersonic fighter jet missile ama pauba kaptri attack helicopter su sizinadre military honaba utility helicopter adudi rifle amana su adum panpham chana palagadi adum kaibani haiba wafam sing phongdokli makhatana nahan February 2025 ta military junta amadi KNFB Myanmar tamu manungda nomai kapna bada sikiba cookie singi manungda kangpokpi dagi ani aduga Churachandpur dagi ahum masak maming khangba ngarang ngamkhre yumthong khudingna lupa chani khainai asiba imungi mateng pangnana ba landami sibagi paw ase thoidokna anoba paw oidre normal paw sum oiselakle numit tarani gi mamangda Kachin state training tawnana ba anauba cookie youth chamri kangpokpi dagi amadi Churachandpur dagi chamri chonga rom nauna thakre war training tawdaba cookie family leitre next alike ki type ta atai matamda normal people saraga lan matamda loinamak nami oinanaba program ni cookie gi volunteer singi arm training amadi maintenance ki kharsa India government na puthokpi ba aduga maitai gi na mafam da combing operation tawraga phagatpagi thabak tawri India government na prisoner lakh 1.50 by 2 changba jail ama sadragadi maitai thampham jail space lairoi dawri goi amadi cookie singi plan asi karino gyan taw sigumba pawsidi maitai politician sing taning dabana nakong i taramani sakar thugaiba sakar semba election tawban natana makhoi karim changde local media singsu rajniti pawni hairadi sina khangdaba makhai babna sagatana paw fongi haiba wapam phongdongli PSSC gi makhatana lana mangta alaba Myanmar gi nupi angang Indo Myanmar border da yonbagi thabak ama kan satharakli sahi fadriba baby boy oiragadi mamal lupa lakh 3 dagina 3 makhai phawbada yole nupi macha oiragana lupa lakh 2 dagina 2 makhai phawbada yole angang sahi amadagi 12 13 phawbagi price range na lupa lakh 2 ni laisabi macha su lupa lakh half ta yole hauzik phawbada phaba punbagi report laitri paisa na loina yai masa poksa daba cookie jo singna angang sing ase laiduna yokna khiba phana yamna yaukre drug cover tower sing na laikhiba oiragana drug business ta
सिजनरी अदुगा खरा अमना अतोप स्टेट सिंगदा मथंग योंदुना पुनखरे कुकी कोपल सिंगदा मसा पोक्तबगी केस याम खलकले मसी मखोगी चक्सा युथक लाइफस्टाइल अमदे लैसारिंगाइदा तोइना एबॉर्शन तौखिबदगी थोकपने सही कुनगा माथोय खक्ता ngairiba कुकी लैसाबी सिंग कांगपोकपी अमदे साइकल PHC दा मंगा तरुलक सुबा एबॉर्शन तौबा लाए एबॉर्शन केस असि कुकी लैसाबी चही 13 तगिना 13 सुबा सिंगना ख्वाइदगी वांगना तौवे तोइना एबॉर्शन तौरदी नुपीगी कार्बेक्स अमदे यूटेरसता सोअले प्रेग्नेंट ओइरबा फावबा अंगांग काइबा था सुदना अंगांग पोकपा अंगांग सीबगी रिस्क 50 to 75% लै मरम अदुननी अंगांग लैरगा योकपा हौरकलिबा असे ड्रग बिजनेस तौबा सिंगनदे अंगांग मचा सिंग असे ड्रग पुबदा सिजनै अंगांगी हगीदा ड्रग हापगा पुई अंगांग नाबगी मेडिकल प्रिस्क्रिप्शन अमा यावखरगदी सिक्योरिटी सिंगना चेक तौबगी सांग्स नेमे नुपी मचा सिंगना थागी पिर लाकपा सारगा मखोगी सैनिटरी स्टे फ्री सिंगदा ड्रग योमलगा पुई हौजिक फावबा अंगांगी हगी सैनिटरी स्टे फ्री दपुबा ड्रग फाबगी रिकॉर्ड लैत्रि इंडो म्यांमार बॉर्डर अमदी कुकी ताबा मफमदा थोकपा सीरियस क्राइम गोय अमदी स्टेट गवर्नमेंट उदे ममित तांगली हाइबो फम फोंदोगली मखा सथरकपदा एटीगी लुचिंग पुरेल कोरोंगान मखुमनगी पेजदगी पोस्ट अमखक्तंग लौखतजरगा थमजगे मियाम वखल वाबिगनु यामनसु वासिल्लुनु असेंगबा अचुम्बा थोकलमदाइगी नैबा हौरकलिबनी अखोई खांग कंची हाइबा वफम थमलि मखा सतरकपदा एटी जनरल हेडक्वार्टर की PRO ओइना थौपुबिरिबा रुबिन मंगांग खैरपंगी पेजदगी पोस्ट अमा निखक लखोचरगा थमजगे सौनरिबा असि लाने फगी नते नहा कया थवाई थाखरबने कया अमना सोनाइरिबनी हौजिकसु अदुक यामना लान कलेंगै मतम अदुदा कदाई कदाईदा कैदौरगा लोटलगा लैरुगे हौजिक हैपा साबा ओजा साबा फाउदी फाउदन अफाउ साबा मयाम थोलकलगा लाउनरी मयाम असिबु नुपी चिंगनबिगी मओंगदा लाउरगा खौरीदा सिंगली उतुमुक चावखै थोलगा संगलगा कोइलाउ लाउरगा हेक्ता लेबाक नुसिबा सारकनो थियोरीगा प्रैक्टिकलगा अनि असिगी खेनबा याम चावना लै चिन अमा पाली हाइदुना पंगांग ngangganu लाल लोइरे इरांग लैत्रे खनरबा ओइरगना चटलोदना सेकमाइ मथक पुखाव वांगमा त्रुबुंग लालगा तोंगलिसी हिनी हेकलुखिबदा सुफाव फोगलकपा ngamoi बापताव आई अदुनी अदानी काइना लेमहोंगनी खनगनु हाइबा वफम फोंदोगली मखा सथरकपदा क्वाकैथेल 360 हाइरिबा पेज असिगी पोस्ट अमा निखक थमजगे एन बिरेना लुचिंगबा BJP लेंगाक की मनुंगदा चाउना नपाक तानारे होम मिनिस्टर ना कौरकपदगी CM अमदी स्पीकर दिल्ली दा पाइशनख्रे हाइबा वफम फोंदोगली इरांग लोइसिनबा कन्ना होनरी हाइबा दीपू गांगमैगी वफम फोंदोगली MP डॉक्टर अंगमचा बिमोल अकोइजमना लोकसभा मिफमदा फोंदोखिबा वफम यानिंगदबा फोंदोक्तुना लैमराम गवर्नमेंट हाई स्कूल की रिलीफ कैंप लैबा मियामना डॉक्टर अंगमचा बिमोल की युमदा थोमजिलुरे कांग्रेस अमदी BJP की पॉलिटिकल लीलादा खुल ngakpasingi bali ki hameng oina ba hona biganu haina relief camp ta lairiba inmate sing na phongdoragli makha satharakpada aroibo oina national highway 2 amadi national highway 37 da potchai puduna lakpa gari impal da thungdare haire national highway 2 amadi national highway 37 da lamdam asigi tangai fadana nongmada changdraba yadraba potchai puduna lakpa gari sahunga taret amadi chamaga marfunithoi hairiba lambi asida apanba yaudana pusilakre makhatana potchai pusilakpada khudongthiba thoktanabagi damak chinangai oiba maphamsingda security force na akanba section tharang lokhatke Manipur district punna makta pamdaba thodok thoktanabagi damak chinga masung tamda punna checkpoint samaga mapan hangduna achat awang sing sek tawbagi thabak chathakre haina Manipur police control room na thadorokpa chirolamana khangalakli haiba wafam asi tamjaraga ngasigide matang asaida loishinjare